Nganba amuka linthoi ka aduda kokok thili aduga doctor em changjarake asumna nokfe taraga hairakpani linthoi wakhal lai nokfe taraduna linthoi sokom lai changlo nganba nganbisu changlaktuna leplaga lai linthoi na phamo nganbisu theng doctor asi aidana chair aduda khara chingthoklaga family linthoi na ado nganba nang nasa kaisu tawdraba natro asumna hangladuna masu famtharai nganbana kaisu tawdre doctor ado aibo kobibase kaitana gadaba lairage doctor asumna linthoida hangjarai linthoina o atai nateda noi magi operation da athoba matamda tawnaba tawrase haige tawbane nokjaramba nganba wakhalna laksin-kiduna maithongda khangan hanjinki walanga amatang ngangdana nganba tumina lairi ngaihak tumina lairuraga nganbana ado doctor imagi operation se paisa de kya mukchangane asumna tamna hangjarakpani linthoina lak ani mukti changani ye ado ba thoba matamda tawba pame idi linthoi ki wado tarubadagi nganba brazil lising na makokta kai tharapagum tawkre wakal ge awabana henman kibana nganba wangang ni mumit kupni kaukre linthoi nganba yama tawado uraduna nganba nang kai tawrage asumna nganba da hanglai nganba linthoi ki wado tadi thamoi ge awabana henman kidana nganba mitlu ani do pirang I haurai linthoi changsilaktuna table da thamliba nganba gi makot ado kana paisilai aduga linthoina nganba nang kai tawrage asumna nganba da amuksu hanglai nganba linthoina makutu pairakpaduda wakal kanglaklai awaba nungaitaba kaya ado fazalaga nganba pachina nokfe tarai aduga nganbana doctor ai athoba matamda imagi operation tawnaba sem sajarage asuna awaba kaya ado lasinduna tarik leba mapi adu tingladuna nokmi tawraga hairakpani linthoiso hoi farene ado mai tawrase ado nganba nang yarni hairakandane aingana pau ma piro ko hoi doctor ai soidana doctor da pau bizarake ado ai hanbe yadra astamna linthoi da hanglai linthoina hoi astamna no fighter kumlakpani adu bul linthoina ngasai pai ki bangan bagi makut ado makpaidana nganbada yinglaga lairi nganbana doctor ai chacharage astamna amuk saidai linthoiso mahaibaga mang adonomi nganbana doctor ai chacharage khutse asiaidan linthoina pariba makut ado satke tobaga linthoi wakhalai table da yenglakpada nganbagi makut ado mana chena paidana leibado urure linthoina sorry asiaidan nganbagi makut ado tanna thadorai nganbisu linthoida yenglaga chalage haibagum amuktang hairamlaga thokre lintoi nganbana hek thokibaga ikairadana mathanda nukchari aduga linthoina kaino aina tawramlibasina astamna machinda sonana lintoi mathanda angaubi amagom nukchai lintoi nokpa yaba makai nokluraga kana uhoba jano asi haidun amuk magi ka aduda akoibado koile leiduni yengzai somda nganba lintoi ki kadagi thokibaga ngasaidagi thingduna thamlamba mitlu pirang sing ado maning tamlai nganbana karino aina hojik tawgadabase ima babunggi punsisu kaninge hojikpu kadaidagi aibu lupa lakani pudokadoribano ima babung nacha kari tawgadabano khangdre asi khanduna nganba khongthang lumna wakalna tungoinaraduna thaujal na leiriba ka adu tamna lai nganba mapana leiriba ka adu yoraduna ka adu da hek change tawbaga tombireida thaujal na hairamliba wahai kaya adu tarobada nganba wakal lai nganba mapagi ka da changnana thongjel adu da lumduna tombireiga mapaga sanariba wari sing adu tari thaujalna itaima nanause kai haiga tabno khangdrene icha nganbese nongmata nungaiba masakto khangjaraktribane thaina degi aikhoi ya waba tangkhai ama icha nganbana pudana lakbane thaujalna itaima nanause kai haiga tabno khangdrene
ꯏꯆꯥ ꯉꯟꯕꯁꯦ ꯅꯣꯡꯃꯇ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯃꯁꯛ ꯈꯪꯖꯔꯛꯇ꯭ꯔꯤꯕꯅꯤ ꯊꯥꯏꯅꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯪꯈꯥꯏ ꯑꯃ ꯏꯆꯥ ꯉꯟꯕꯅ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯅ ꯂꯩꯇꯦ ꯂꯥꯏꯔꯦ ꯈꯟꯗꯨꯅ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯕꯤꯌꯨ ꯍꯥꯏꯖꯕ ꯉꯝꯖꯔꯛꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛꯁꯨ ꯏꯆꯥꯕꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯋꯥꯍꯜꯂꯦ ꯏꯇꯩꯃ ꯅꯅꯥꯎ ꯑꯃꯗꯤ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯝꯁꯤꯜꯂꯛꯂꯦ ꯀꯔꯤꯒꯨꯝꯕ ꯑꯩ ꯑꯃꯗꯤ ꯅꯅꯥꯎ ꯅꯨꯄꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯊꯣꯛꯂꯕꯗꯤ ꯏꯆꯥ ꯉꯟꯕꯁꯦ ꯀꯔꯝꯅ ꯂꯩꯍꯧꯒꯗꯕꯅꯣ ꯈꯜꯂꯨꯕꯗ ꯑꯩ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ ꯏꯇꯩꯃ ꯏꯆꯥ ꯉꯟꯕ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯍꯟꯒꯦ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯉꯝꯂꯔꯣꯏ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯊꯧꯖꯥꯜꯅ ꯇꯣꯝꯕꯤꯔꯩꯗ ꯇꯝꯖꯔꯛꯏ ꯉꯥꯟꯕ ꯊꯧꯖꯥꯜꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗꯒꯤ ꯍꯦꯟꯅ ꯀꯞꯂꯛꯏ ꯊꯃꯣꯏ ꯂꯦꯡꯁꯤꯟꯕ ꯉꯝꯗꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯈꯤꯕ ꯇꯥꯔꯦ ꯈꯟꯗꯅ ꯉꯥꯟꯕ ꯃꯆꯤꯟ ꯑꯗꯨ ꯈꯨꯝꯗꯨꯅ ꯀꯞꯂꯛꯏ ꯇꯣꯝꯕꯤꯔꯩꯅ ꯊꯧꯖꯥꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯏꯕꯨꯡꯉꯣ ꯊꯧꯖꯥꯜ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯏꯆꯥ ꯉꯟꯕꯒꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯋꯥꯈꯜ ꯍꯟꯊꯕ ꯌꯥꯗꯦꯀꯣ ꯏꯅꯧꯁꯤꯗꯤ ꯉꯥꯟꯕ ꯁꯤꯟꯊꯔꯤꯕ ꯃꯄꯤꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯖꯩ ꯉꯥꯟꯕ ꯃꯇꯝ ꯃꯣꯏ ꯐꯥꯖꯤꯟꯖꯩ ꯉꯥꯟꯕ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯪꯂꯛꯏ ꯊꯧꯖꯥꯜꯁꯨ ꯃꯆꯥ ꯆꯪꯂꯛꯄꯗꯨ ꯎꯔꯗꯨꯅ ꯁꯤꯟꯊꯔꯤꯕ ꯃꯄꯤꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯐꯠ ꯇꯩꯊꯣꯛꯈꯤ ꯉꯥꯟꯕ ꯇꯣꯝꯕꯤꯔꯩꯗ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯉꯥꯟꯕꯅ ꯃꯥꯕꯣꯛ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯤꯗꯥꯛꯇꯣ ꯑꯝꯇ ꯂꯩꯔꯨꯒꯤꯒꯦ ꯃꯥꯕꯣꯛ ꯏꯃꯥꯕꯨ ꯉꯥꯏꯍꯥꯛꯇꯪ ꯁꯦꯟꯅꯕꯤꯔꯝꯃꯣꯀꯣ ꯑꯁꯤ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯦ ꯇꯣꯝꯕꯤꯔꯩꯅ ꯍꯣꯏ ꯃꯥꯕꯣꯛ ꯃꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯒꯦꯀꯣ ꯏꯆꯥ ꯆꯠꯂꯨꯔꯣ ꯑꯁꯨꯝꯅ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ ꯉꯥꯟꯕꯁꯨ ꯍꯣꯏ ꯃꯥꯕꯣꯛ ꯑꯩ ꯀꯨꯏꯔꯣꯏꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥꯟꯕ ꯊꯣꯛꯂꯒꯦ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯛꯄꯒ ꯊꯧꯖꯥꯜꯅ ꯑꯇꯣꯝꯕ ꯏꯆꯥꯕꯨ ꯄꯩꯁꯥ ꯌꯥꯎꯔꯕꯣ ꯁꯩꯄꯥꯗ ꯈꯔ ꯌꯥꯎꯔꯤꯁꯦ ꯄꯨꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯖꯥꯜ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯄꯩꯁꯥ ꯂꯧꯊꯣꯔꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯉꯥꯟꯕꯅ ꯌꯥꯔꯅꯤꯌꯦ ꯄꯥꯕꯨꯡ ꯁꯅꯥꯇꯣꯝꯕꯅ ꯄꯤꯔꯝꯃꯦ ꯄꯥꯕꯨꯡ ꯄꯩꯁꯥꯗꯣ ꯑꯗꯨꯝ ꯊꯝꯖꯤꯟꯖꯔꯣ ꯑꯩ ꯊꯨꯅ ꯂꯥꯛꯀꯦꯀꯣ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯧꯖꯥꯜꯁꯨ ꯍꯣꯏ ꯐꯔꯦ ꯆꯠꯂꯣ ꯑꯗꯣ ꯑꯇꯣꯝꯕ ꯅꯪ ꯃꯥꯕꯣꯛꯁꯦ ꯊꯦꯡꯈꯤꯅꯤꯀꯣ ꯊꯨꯅ ꯂꯥꯛꯑꯣ ꯉꯥꯟꯕꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯣꯏ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯈꯣꯡꯅꯨꯡꯂꯒ ꯊꯧꯖꯥꯜꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯉꯥꯟꯕ ꯊꯧꯖꯥꯜ ꯑꯃꯗꯤ ꯇꯣꯝꯕꯤꯔꯩꯗ ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯝꯕꯅꯤ ꯍꯧꯖꯤꯛ ꯉꯥꯟꯕꯅ ꯂꯥꯛꯂꯤꯕꯁꯤ ꯃꯌꯨꯝꯗꯅꯤ ꯉꯥꯟꯕ ꯃꯌꯨꯝ ꯌꯧꯕꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯞꯂꯛꯏ ꯉꯥꯟꯕꯅ ꯏꯃꯥ ꯅꯆꯥ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯤꯡꯉꯦ ꯅꯆꯥꯒꯤ ꯂꯝꯕꯤ ꯇꯥꯛꯄꯤꯌꯣ ꯏꯃꯥ ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯉꯥꯟꯕ ꯀꯞꯂꯛꯏ ꯑꯃꯨꯛ ꯉꯥꯟꯕꯅ ꯇꯥꯆꯧ ꯅꯅꯥꯎ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯁꯦ ꯂꯦꯡꯑꯣꯠꯄ ꯉꯝꯗꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇ ꯇꯥꯗꯨꯅ ꯂꯩꯔꯦ ꯇꯥꯆꯧ ꯅꯪ ꯍꯜꯂꯛꯑꯣ ꯅꯅꯥꯎ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯥꯆꯧ ꯑꯁꯨꯝꯅ ꯉꯥꯟꯕ ꯃꯌꯥꯝꯕ ꯃꯥꯂꯦꯝꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯏ ꯁꯣꯝꯗꯅ ꯖꯣꯂꯤ ꯍꯔꯥꯎꯅ ꯃꯥꯂꯦꯝꯗ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯍꯥꯏꯒꯦ ꯈꯟꯗꯨꯅ ꯆꯪꯂꯛꯄꯅꯤ ꯃꯥꯂꯦꯝ ꯃꯁꯥ ꯑꯗꯣ ꯍꯨꯃꯥꯡ ꯀꯥꯡꯗꯨꯅ ꯃꯉꯛ ꯑꯗꯣ ꯐꯠ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯖꯣꯂꯤ ꯃꯪꯂꯥꯛꯅꯔꯕ ꯃꯥꯜꯂꯤ ꯈꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯂꯦꯝꯒꯤ ꯃꯆꯥ ꯑꯗꯣ ꯅꯣꯝꯗꯨꯅ ꯀꯧꯔꯛꯏ ꯖꯣꯂꯤꯅ ꯗꯥ ꯁꯦ ꯇꯥꯕ꯭ꯔꯣ ꯋꯥꯈꯜ ꯑꯝꯇ ꯇꯥꯔꯁꯦ ꯑꯁꯨꯝꯅ ꯃꯥꯂꯦꯝꯒꯤ ꯃꯆꯥ ꯑꯗꯣ ꯅꯣꯝꯂꯗꯨꯅ ꯍꯧꯗꯣꯔꯛꯏ ꯃꯥꯂꯦꯝ ꯖꯣꯂꯤꯅ ꯃꯆꯥ ꯑꯗꯣ ꯅꯣꯝꯂꯛꯄꯗꯒꯤ ꯒ꯭ꯌꯥꯟꯂꯛꯏ ꯃꯃꯩ ꯃꯃꯤꯠ ꯑꯗꯨ ꯍꯨꯃꯥꯡ ꯀꯥꯕ ꯃꯈꯩ ꯃꯃꯤꯠ ꯄꯪꯂꯛꯂꯗꯨꯅ ꯃꯥꯂꯦꯝ ꯂꯣꯡꯅ ꯍꯧꯒꯠꯂꯛꯏ ꯖꯣꯂꯤꯅ ꯗꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯪ ꯀꯩꯗꯧꯔꯨꯔꯒꯦ ꯑꯁꯨꯝꯅ ꯃꯥꯂꯦꯝꯗ ꯌꯥꯝ ꯄꯥꯈꯠꯅ ꯍꯪꯂꯛꯏ ꯃꯥꯂꯦꯝꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯅꯥꯎ ꯉꯟꯕꯗ ꯃꯪꯗ ꯎꯔꯝꯃꯦ ꯃꯥ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯀꯧꯔꯝꯃꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯑꯃꯨꯕ ꯂꯩꯆꯤꯜꯒꯨꯝꯕ ꯀꯨꯞꯁꯤꯟꯗꯨꯅ ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯗꯨꯅ ꯎꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯣꯏꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯖꯔꯛꯏ ꯖꯣꯂꯤꯅ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯣꯏꯔꯦ ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯃꯥꯂꯦꯝꯅ ꯑꯁ ꯃꯪꯗ ꯎꯔꯝꯕꯗꯒꯤ ꯍꯥꯏꯕꯅꯦ ꯀꯩꯗꯧꯔꯒꯦ ꯖꯣꯂꯤꯅ ꯍꯣ ꯐꯔꯦ ꯅꯨꯡꯁꯤꯕ ꯅꯆꯤꯟ ꯅꯅꯥꯎꯗꯣ ꯂꯩꯃꯤꯟꯅꯔꯣ ꯅꯃꯥ ꯅꯄꯥꯗꯣ ꯀꯣꯟꯅꯅ ꯂꯩꯔꯨꯔꯣ ꯍꯟꯗꯛꯇꯤ ꯃꯥꯏꯅ ꯇꯣꯛꯄꯤꯔꯁꯅꯤ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ ꯃꯥꯂꯦꯝꯅ ꯍꯣ ꯐꯔꯦꯁꯦ ꯑꯗꯨꯕꯨ ꯅꯪ ꯀꯩ ꯍꯥꯏꯒꯦꯅ ꯂꯩꯅꯣ ꯑꯁꯨꯝꯅ ꯖꯣꯂꯤꯗ ꯍꯪꯂꯛꯏ ꯖꯣꯂꯤꯅ ꯍꯣ ꯀꯣꯏꯔꯤꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯌꯥꯔꯦ ꯑꯩ ꯆꯠꯆꯅꯤꯡꯗ꯭ꯔꯦ ꯅꯅꯥꯎꯄꯥ ꯃꯁꯛ ꯐꯖꯕꯗꯣ
ꯅꯃꯥꯅꯄꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯊꯛꯅꯤꯡꯕꯒ ꯄꯣꯛꯇ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯖꯣꯂꯤ ꯌꯥꯝ ꯁꯥꯎꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ ꯁꯖꯥꯎ ꯃꯥꯡꯒꯣꯜꯗ ꯃꯁꯨ ꯂꯤꯟꯊꯣꯏꯕꯨ ꯐꯝꯗꯨꯅ ꯅꯣꯛ ꯅꯣꯛꯂꯗꯨꯅ ꯃꯁꯨꯕꯨ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯤ ꯁꯖꯥꯎꯒ ꯔꯥꯅꯤꯒ ꯅꯣꯛ ꯅꯣꯛꯂꯗꯨꯅ ꯂꯩꯔꯤꯉꯩ ꯖꯣꯂꯤ ꯊꯣꯛꯂꯛꯇꯨꯅ ꯁꯖꯥꯎꯒꯤ ꯃꯅꯥꯛꯇ ꯐꯠ ꯐꯝꯊꯔꯛꯏ ꯔꯥꯅꯤꯅ ꯅꯦꯅꯦ ꯄꯨꯄꯨꯅ ꯖꯣꯡ ꯃꯌꯥꯝꯅ ꯍꯟꯅꯨꯕ ꯍꯟꯅꯨꯕꯤ ꯇꯥꯟꯕꯒꯤ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯤꯅꯦ ꯅꯦꯅꯦ ꯅꯪꯗꯤ ꯃꯪꯀꯤ ꯀꯤꯖꯗ꯭ꯔꯣ ꯑꯩꯗꯤ ꯀꯤꯖꯖꯥꯅꯤꯉꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯔꯤ ꯁꯖꯥꯎ ꯅꯣꯛꯂꯗꯨꯅ ꯃꯆꯥ ꯖꯣꯂꯤꯗ ꯌꯦꯡꯂꯛꯄꯗ ꯖꯣꯂꯤꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯁꯥꯎꯕꯒꯤ ꯃꯃꯤꯗꯨ ꯎꯔꯨꯔꯦ ꯁꯖꯥꯎꯅ ꯍꯣꯏ ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣꯒ ꯑꯃꯨꯛ ꯁꯥꯎꯅꯕ꯭ꯔꯣ ꯑꯁꯨꯝꯅ ꯖꯣꯂꯤꯗ ꯍꯪꯂꯛꯏ ꯖꯣꯂꯤꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯕꯥꯕꯨ ꯁꯖꯥꯎ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯍꯦꯛ ꯇꯧꯕꯒ ꯏꯃꯨꯡꯂꯣꯝꯗꯒꯤ ꯃꯥꯂꯦꯝꯅ ꯖꯣꯂꯤꯕꯨ ꯀꯧꯔꯛꯏ ꯁꯖꯥꯎꯅ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣꯅ ꯀꯧꯔꯤ ꯃꯥꯜꯂꯦꯅꯦꯍꯦ ꯀꯔꯤꯅꯣ ꯑꯝꯇ ꯍꯪꯕꯤꯔꯣ ꯆꯣꯆꯣ ꯖꯣꯂꯤ ꯁꯥꯎꯕꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯁꯖꯥꯎ ꯃꯆꯥꯒꯤ ꯃꯇꯧꯁꯦ ꯆꯤꯡꯅꯩ ꯈꯠꯅ ꯆꯩꯅꯕꯒ ꯌꯥꯎꯔꯕ ꯖꯥꯠꯂ ꯈꯟꯗꯨꯅ ꯖꯣꯂꯤꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯔꯥꯅꯤꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯄꯨꯗ ꯋꯥ ꯀꯩ ꯍꯪꯖꯔꯤ ꯖꯣꯂꯤ ꯌꯥꯝ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯠ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯖꯣꯂꯤꯅ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯑꯁꯨꯝꯅ ꯌꯥꯝ ꯁꯥꯎꯅ ꯃꯥꯂꯦꯝꯗ ꯌꯦꯡꯂꯒ ꯍꯪꯂꯛꯏ ꯃꯥꯂꯦꯝ ꯅꯣꯛꯂꯗꯨꯅ ꯖꯣꯂꯤꯗ ꯌꯦꯡꯖꯩ ꯑꯗꯨꯒ ꯃꯥꯂꯦꯝꯅ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕ ꯀꯩꯗꯧꯔꯒꯦꯕ ꯑꯁꯨꯝꯅ ꯖꯣꯂꯤꯗ ꯍꯪꯂꯛꯏ ꯖꯣꯂꯤꯅ ꯑꯩ ꯁꯥꯎꯖꯗꯦ ꯍꯔꯥꯎ ꯍꯔꯥꯎ ꯀꯣꯏꯕ ꯆꯠꯂꯁꯦ ꯍꯥꯏꯒꯅ ꯆꯪꯂꯛꯄꯅꯦ ꯑꯗꯨꯒꯅ ꯅꯅꯥꯎ ꯅꯨꯄꯥ ꯅꯃꯥꯒꯤ ꯋꯥꯔꯤ ꯂꯤꯁꯤꯜꯂꯛꯄꯗꯨꯗ ꯕꯤꯠꯀ ꯂꯣꯏ ꯍꯜꯂꯕ ꯃꯥꯂꯦꯝꯅ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯁꯦ ꯁꯥꯎꯔꯅꯨꯁꯦ ꯅꯪꯅ ꯆꯠꯁꯦ ꯍꯥꯏꯕꯗꯣ ꯆꯠꯂꯁꯦ ꯂꯣꯏꯁꯤꯜꯂꯨꯔꯣ ꯖꯣꯂꯤꯅ ꯏꯁꯥꯁꯦ ꯆꯠꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯑꯩ ꯆꯠꯂꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯖꯣꯂꯤ ꯊꯣꯛꯈꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯂꯦꯝꯅ ꯖꯣꯂꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯔꯛꯏ ꯃꯥꯂꯦꯝꯅ ꯁꯥꯎꯅꯨꯃꯤ ꯅꯪꯕꯣ ꯁꯦ ꯂꯣꯏꯁꯤꯜꯂꯨꯔꯨꯁꯦ ꯑꯩ ꯃꯣꯏꯒꯤ ꯋꯥ ꯑꯝꯇ ꯄꯜꯂꯔꯣꯏꯒꯦ ꯑꯗꯨꯏ ꯁꯔꯨꯛ ꯀꯣꯏꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯖꯣꯂꯤꯅ ꯑꯗꯨꯃꯥꯏ ꯉꯁꯥꯏꯅ ꯍꯥꯏꯔꯗꯤ ꯁꯥꯎꯔꯤꯁꯦ ꯁꯥꯎꯈꯤꯗ꯭ꯔꯕ ꯍꯥ ꯑꯁꯨꯝꯅ ꯃꯥꯂꯦꯝꯗ ꯍꯥꯏꯔꯛꯏ ꯃꯥꯂꯦꯝꯅ ꯍꯣꯏ ꯐꯔꯦꯁꯦ ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯀꯣꯏꯊꯔꯨꯔꯁꯦ ꯑꯗꯨꯒ ꯖꯣꯂꯤ ꯍꯧꯖꯤꯛꯇꯗ ꯅꯣꯛꯂꯛꯏ ꯅꯣꯛꯅ ꯅꯣꯛꯅ ꯖꯣꯂꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯉꯥꯟꯕ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯄꯇꯥ ꯑꯗꯨ ꯄꯨꯗꯨꯅ ꯁꯦꯟꯊꯣꯏ ꯆꯥꯕ ꯕꯥꯕꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏ ꯋꯥꯈꯜ ꯀꯌꯥ ꯑꯗꯨꯅ ꯉꯥꯟꯕ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯀꯟꯅ ꯊꯧꯔꯛꯄ ꯀꯥꯔ ꯑꯃꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ